Kanglon Chumdana Changlakhiba Myanmar Macha Kuntraganipan Thindokhre amasung Chief Minister na Governor Unaduna wa Tanakhre. Myanmar dagi Kanglon Chumdana India gi ngamkhai manung oiriba Manipur da changsilakhiba miyoi sing phase 9 na thindokpagi thabak paikhatpa haukhre. Ahanba phase oina ngashi illegal immigrant kuntraganipan Myanmar authority da khutsinakre. Moray gi gate number 1 fauduna illegal immigrant sing thindokpagi thabak thoram sing adu achan mirai naidana paikhatpani. Myanmar authority da hairiba miyoi sing adu asoi angam yaudana khutsinaki amasung Myanmar authority gi maikai dagi India macha amasu Manipur gi authority da khutsinaraki. State lengakna Manipur da Kanglon Chumdana changsilakiba illegal immigrant sing masak khangdokpagi thabak leptana paikhatlakpaga loinana Manipur gi ngamkhai manungda changsinduna leiriba Myanmar macha singi biometric data lobagi thabak leptana chathari. India gi ngamkhai manungda leiriba Manipur dagi miyoi kaya lonna changsilakpagi wathok hen Chauthorakli. Myanmar da kumsing Englishing aniga kunga mathoigi February amadagi lanmina lengak paishin kiba matung. Tangdu laitadaba fibam thokpana maram oiraga yumthak nariba Manipur yauna awang nongpoki state kharada mitop kaya changsilakpa laikre. Chief Minister N. Biren na mamang thagi kunmapanda Myanmar dagi miyoi kaya changsilaktuna Manipur gi tongan ba district kharada khungang semduna leishile amasung khungang chamapan ga maudraga taruk nauna semgatlakpa asina lamdam asigi demography da chauna akaiba pibada natana yelhomi singi hak munbagi fibam ama mayoknare haina social media gi platform ama oiriba X da phongdorakibasu laikre. Kumsing Englishing aniga taruk tagi ngasi faubada hairiba khungangsing adu illegal immigrant singna semgatlakibani hairi. Nakal amaromda ngasi Chief Minister N. Biren amasung Chief Secretary Vinit Joshi na Raj Bhavan da chatuna Governor Unaduna Manipur gi haukiba amasung oiriba fibam gi matangda wa Tanakhre. Governor gi maikai dagisu lengakna lanjen naduna leiriba miyoi singidamak paikhatliba thabak thoram singda apenba phongdokhi. Lanjen nariba miyoi singidamak yum sabagi thabak paikhatpa amadi sel gi tengmang pibagi matangdasu khanakhi. Thangmaiban khomdram selungba laikai dagi khangembam apamba koba miyoi ama mangkhibagi matangdasu lokhatpa yaba thabak sing lokhatnaba amasung checkpost sing ningthina yengshinduna chalaidaba mafam singda chatnaba hotnabagi ningthina check tongnabasu khanganki. Chief Minister gi maikai dagisu lengakna paikhatliba maru oina lanjen nariba singi tengbang pibagi matangdasu marik chumba wafam sing phongdoklamki.